ꯊꯧꯗꯣꯛ ꯑꯁꯦ ꯇꯥꯡ 13ꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯦꯕ ꯃꯣꯏꯅ ꯄꯨꯈꯠꯂꯛꯄ ꯑꯉꯥꯡꯁꯦ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯤꯕꯗ ꯃꯣꯏꯗ ꯂꯥꯏꯍꯧ ꯇꯧꯔꯝꯃꯦ ꯅꯨꯃꯤꯠ 4-5ꯅꯤꯀꯣ ꯑꯣꯕ ꯌꯥꯎꯋꯦ ꯃꯌꯨꯝꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯨꯏ ꯍꯥꯏꯕꯒꯤ ꯑꯃ ꯄꯤ ꯃꯣꯏꯅ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯈꯔ ꯅꯦꯝꯅ ꯂꯥꯛꯇꯔꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯊꯨꯅ ꯍꯧꯍꯜꯂꯦ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯍꯜꯂꯀꯥꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯖꯤꯜꯀꯣ ꯊꯤꯟꯕꯁꯤꯗ ꯑꯉꯥꯡꯁꯦ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯂꯦꯡꯕꯗꯨꯗ ꯏ ꯈꯔ ꯍꯥꯏꯒꯠꯂꯦ ꯃꯈꯨꯠ ꯗ꯭ꯔꯤꯞꯇꯨꯗ ꯏ ꯍꯥꯏꯒꯠꯄꯗꯨꯗ ꯃꯣꯏꯅ ꯁꯤꯁꯇꯔꯗ ꯆꯠꯂꯒ ꯍꯥꯏꯁꯦ ꯅꯣꯏꯅ ꯍꯤꯗꯥꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯥꯞꯇꯅ ꯑꯉꯥꯡꯁꯦ ꯏ ꯍꯥꯏꯒꯠꯂꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯅꯦꯕ ꯁꯤꯁꯇꯔꯅ ꯂꯥꯛꯑꯒ ꯐꯖꯅ ꯍꯥꯏꯔꯦꯀꯣ ꯃꯥ ꯂꯦꯡꯍꯟꯒꯅꯨ ꯏ ꯍꯥꯏꯒꯠꯄꯁꯤꯗꯤ ꯃꯈꯨꯠꯇꯨ ꯂꯦꯡꯕꯒꯤ ꯍꯥꯏꯒꯠꯄꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗ ꯃꯣꯏꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯔꯥꯡ ꯍꯧꯔꯦꯕ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔꯗ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯦ ꯁꯤꯖꯔ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯁꯤꯖꯔ ꯑꯦꯇꯦꯛ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯗꯦꯕ ꯗꯣꯛꯇꯔ ꯅꯣꯏꯅ ꯑꯉꯥꯡꯁꯦ ꯍꯥꯠꯂꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯤꯗꯥꯛ ꯀꯥꯞꯍꯟꯗꯅ ꯍꯥꯠꯂꯦ ꯈꯣꯠꯂꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯌꯦꯡꯒꯦꯅ ꯆꯪꯕꯗꯁꯨ ꯑꯩꯈꯣꯏꯗ ꯑꯉꯥꯡꯁꯦ ꯄꯥꯏꯍꯟꯗ꯭ꯔꯦꯕ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯑꯗꯥꯏꯗꯒꯤ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯣꯑꯣꯔꯗꯤꯅꯦꯠ ꯃꯣꯞ ꯑꯦꯇꯦꯛꯀꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯂꯣꯏꯅ ꯍꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯗ ꯗꯣꯛꯇꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯦ ꯗꯣꯛꯇꯔꯗ ꯐꯨꯕ ꯁꯤꯁꯇꯔꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯦꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯂꯥꯛꯑꯒ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯐꯥꯎꯗ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯈꯥꯝꯕꯁꯦ ꯉꯝꯗꯦꯕ ꯄꯥꯛꯅ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯂꯥꯎꯗꯅ ꯆꯧꯀ꯭ꯔꯤꯒ ꯄꯥꯏꯈꯠꯇꯅ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯐꯝꯃꯤꯅꯦꯀꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯌꯦꯡꯖꯒꯦꯅ ꯐꯝꯃꯤꯅꯤ ꯑꯗꯨꯗ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯗ꯭ꯌꯨꯇꯤ ꯇꯧꯐꯝꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯇꯔꯕ ꯑꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯅ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯊꯣꯛꯇꯅꯕ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯗꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ